Arambay Tianggol sangandanaba Kanglagi akoybada security gi akanba section thawrang lawkhatkhre. Kanglagi mifam yaithokpa leite hayeng soidana pangthokane Arambay Tianggol. Manipur gi Chief Minister yauna Minister singamadi MLA singbo hayeng January 13 Kanglada laknaba Arambay Tianggol na kawrakiba wafam ga mari lainana Kangla manungda Arambay Tianggol sangbada thingba thamkibaga loinana Kanglagi gate marida akanba security gi ngaksen bagi thabak lawkhatkhre. Imphal West SP na lawkhatkiba security gi arrangement da Kangla manung nongpok thang baget manakta City Police ki Inspector M Rosan na lutsingba nupi personnel sing yawba masing yamlaba kangbu deploy tawkhre. Kangla gi kha thang baget na masing yamlaba Manipur Police Commando personnel sing BDF Home Guard amade CRPF ki kalam amana ngaksen bagi thabak sathakre. Maphamani asigi ngaksen bagi thabak sing Home Guard ki CO CIS Adani Mau MPS na yangsen gane aduga masida Imphal West Additional SP Lakshmi Thingbaijam amasung Imphal Police Station gi OC na mateng panggane Kangla gi nongsup thang baget na City Police ki personnel sing Commando personnel sing Home Guard amade AR Army kalam amana MPB galoy na ngaksen bagi thabak sathakre. Ngaksen bagi thabak asi mapan suba IRB gi CO Khoisnam Sarama MPS na yangsen gani aduga Imphal West ki Additional SP KS Robinson MPS amasung City Police ki OC S Gulkan tanggal na mateng panggane Kangla gi awang thang baget na Lamphel Police ki kangbu Imphal West ki Commando team mani BDF Home Guard amade CRPF na MPB yauna ngaksen bagi thabak sathakre. Ngaksen bagi thabak asi anisu by MR gi CO Victoria Yengkhom MPS na yangsen gane yangsen bagi thabak asi da Imphal West ki Additional SP M Amit amasung Imphal West Reserve Line gi Inspector MD Zahir Sahana mateng panggane Kangla gi nongpok gate nongpok thong na Imphal Police Station gi kangbu BDF Home Guard amade Imphal West ki Commando team mamana ngaksen bagi thabak sathakre. Ngaksen bagi thabak asi anisu by MR gi AC E Rosan MPS na yangsen gane aduga yangsen bagi thabak asi Wanggoy Police Station gi OC Inspector K Budachandra na mateng panggani haide nakal maromda Kangla gi akoybada security gi akanba section thawrang lakhot sarabasu hayeng Kangla da pangthokadoriba mifam ahongba leite hayeng soidana pangthokani haina Arambay gi luchingba korong ngan bana thagalakba warol man haire.